naman ang mga oras. Kaya sumala kaya ako'y nakikita na. Isa ako sinabi niya. Mama ako yung sinabi mo dyan. Mama kita huwag imatine. Pamulina! Isa sinabi na. Isa sinabi na ko. Pamuging Honda wafan amtang masajingna hajage ibanibuju amtangdi pamugile na matai masamo na koibu nasamani khalaga amtang kambiyu thawai onabiyu simtang thamosengna pamugile na ai hajage angang ani amadi hojik akoina khangdadana thiba khangdadana leigiba se lebak miyam amadi je siki market gi angam bathak ta honna jaduna amadi hojik akoi manipur government da je siki market gi angam ba sakpi ge lona na pressure pijaduna angang ani sibu phangnana ba tek ta kaidana phangnana ba hona bada angam ba thokdang logjagani haibo khom sika lona na ngasi simak akoi manipur da akoi je siki market da sinarak ba leitri banina masimak phange habudgi akoida nungai jabati lei haiba tabudabu isaduga unaba leitri banina akoida samam na bapot amadi leiri habisi so ai miyam mamangda deski mamangda miyam da khangde hoji hoji mak jamna short perota government na angang ani sibu tek takaidana jesi amadi imung manungda sinabiduna athuba tamda lebak ing basikpa lebak mo hen biu habise government gi saita humble appeal lama ka ai convener mo hoina jesi ki mai kai degi government saita appeal tawjari